Amateur Curling Association of Sanalaibak Manipur na sinduna numit humni chupna chathagadaba ahanba sub-junior, junior and senior state level floor curling coaching camp amadi Championship 2025-26 ngasidagi Yairipok Tulihal Multipurpose Hall da haudokre. Category ahum thokna khaidoklaga hena thoitanagadoriba championship haudokpagi thoramaduda Amateur Curling Association of Sanalaibak ki president oiriba Manipur Pradesh Congress Committee ki treasurer ki thausu puriba Wabagai Kendra ki hanagi MLA MD Fazur Rahim na athoiba mitunglen. Amateur Curling Association of Sanalaibak ki senior vice president Thongnaugjam Rameswar na thoramapu 7 Madras Regiment Andro Army Camp ki commanding officer Lieutenant Colonel Hari Narayan Pal, More College ki assistant professor Muhammad Ajmal, Wild Enterprise proprietor MD Wahidur, Kanglay Sanapung Tulihal ki proprietor MD Nazir Ahmad Amadi, social worker MD Azmir na akhanaba mitunglen oina sarukyaki. Championship asida lamdamasigi district mga dagi sub-junior category da sanaray nupa kontra mathoy nupi tara, junior category da nupa tara nupi ama aduga, senior category da nupa kontra mathoy amadi nupi mga punna sanaroy marfunipan na hen athoy tanari. Athoy ba mitunglen gi warol da hanagi MLA Fazur Rahim na hay curling masana asi sen su changdaba madi haksang sokani haibagi chingnaba laitraba yamna chamba masana amani. Adumakpu hauziki matamasida masana asina haugalakliban harol singda yamna kanaba pi haibada haiman bathokloi. Ngasigi championship asida saruk yariba sanaroy kudingmak na national madi international gi thakta championship piduna Manipur Imalaibak ki mingchat puraki haina wakalonda kana hotnagadabani haiki. Yamasu nguaiba pesasu chandaba duga ya nai phegi mangsu ta ba sana ba bakhan kaya di asok apan ai sana ri duga phegi thekai ba kuai ba te pata ba ang ba du su yaw du ai ri kali pesana ai ya sab sabda phegi wa da adu mena kitan phegi jage kam ta lo du pesana ni ai ri pesana sibu kasi labiri ba sa sing na thawai chang yawa sanabiraga phegi state level da pai pa matuga ka national level da ki amaka international level da chapiruna pe Manipur Imalaibak ki mixed pubiruna go hona biu